Kunja taruk ki manungda mga ki hakjang sing mga kaktuna amadi matat kaktuna hatani haina imong manungna hairi. Manipur Police na drug peddler ani phare. Manipur Mizoram border dagi drug peddler mapan drug kakona na phare. Jorat Air Force Station da aircraft ama crash tawduna mai chakre. Pilot yauna crew member mga lekhidre. Child labor muthatuna angang sing mahay masing tamhanba matam oire haina CM Khemchana phungdokre. Thao sungdok na bagi kol karkhana linkhatba yauna NTE state singna sawkhat thorang hegatnaba taksinkhre. Kurumjari ISCOM Manipuri pau miyeng tabiriba khwai pumnamukpu taramna oksari hauzik pau sandokna pizari. Kuki signa phajinduna thamloraba matung tha sigi tarada sina phangkiba liangmai naga khunja taruk sing masak khangdoknaba imung manung singa loinana medical expert sing police amasung National Investigation Agency NIA gi team singa loinana asiba hakjang sing thamliba Jenims ki mokta kanna honabaga loinana asiba taruki manungda mangagi asiba hakjang sing manga kakthatlaba matung hakjang gi kaya sing matat kaktuna thamlambani haina imung manung singna phongdorakli naga khunja taruki asiba hakjang sing masak khangdoknabagi damak imung manunggi mioi amamam saruk yahanduna ngarang nungthil pung ani dagi hauna Jenims ki mokta chathaba haukhibani Amaromda Inspector General of Police John Do Wangam Ningsen IPS na phongdorakpagi matung inna naga khunja taruki asiba hakjang sing ase tha asigi tarada Manipur Police CRPF Assam Rifles Forensic Team amasung sniper dog sing sizinaduna pak sanna chathakiba search operation da phangba ngamkhibani Thongdok asigi matangda mari leinaba agency singna investigation kupna sathari asiba sing athubada masak maming khangba ngamlagani thongdok asigi investigation ase state government na NIA da sinakre amadi Manipur Police nasu NIA gi investigation asida chawna cooperation piri haiki laikhidraba rep Dr. Manu Thiomai gi manaunupa Paisho Thiomai na paumi singda phongdorakpagi matung inna Sina phangkiba naga khunja tarukki manungda manga amagi hakjang sing manga kakhiba amadi hakjang gi kayat sing matat kaktuna thamlamba maramna phangliba hakjang sing masak maming khangdokpada yamna khudongcha daba thokli aduga asiba khunja taruk asigi manungda Dilip Thiomai gi hakjang di mapok kaidana leirambana imung manungna masak khangdokpa ngamkhi laikhidraba Dilip Thiomai ase mihat pasing aduna makhut ani tungoinana Punduna isingda langtharaba matung hatpa oiramba yai hairi thongdok asibu nungaitaba phongdok boina Home Minister Govindas Konthaujam Hill Areas Committee SAC Chairman Dingang Lungang Mai former Chief Minister N Biren Singh Jingai MLA Khasim Basum amasung Pungyar MLA Leisio Kaising Singna Jenims Mortuary-da laktuna laikhidraba imung manung singgi awabada condolence tawduna makhoigi awabada saruk yakhi Manipur amasung yumlonariba Mizoram state singda law enforcement agency singna chathakiba entry drug operation singna drug sing ain kaina lalonba mioi taramathoi narcotic drug singa konana haukiba pung kunmari asida phaba ngamkhre hairi Manipur Police ki ngasi thokpa bulletin gi matung inda ngarang Manipur Police ki team amana Imphal West District North AOC da chathakiba drive amada Assam gi Chapakhowa Police Station manung chanba Tinshukia dagi Dil Bahadur
Setri Sahi Nimpumathoi Kauba Mioi Asidagi Methamphetamine WY tablet gram Chamriga Taranithoi Phagatpa Ngamkhre Hairi Manipur Police ke atopa team amana anisuba oina chathakiba drive amada Thawal Police Station gi manung chanba Sangayumpham Nungphau Mamang Laikai MD Faris Khan Chahi Kunipan Phaba Ngamkhibaga loinana Mangondagi bottle anida hablamba heroin powder gram Tara Humdoiga Dasmik Mari Heroin Solution Oirangani Singnaba KG Tara Tareka Dasmik Mapan Lumba Mahi Sel Oina Lupali Sing Kuntra Tareka Zonga Amasung Honda Activa 6G Scooter Ama Pagat Bangam Kre Hairi Nakal Amaromda Mizoram State Ki Excise Amasung Narcotics Department Assam Rifles Central Anti-Drug Squad CADS Amasung Central Young Mizo Association CYMA gi volunteer Singaloina Arjol gi New Barvek Village da Chathakiba anti-narcotic operation da Manipur gi Faizol district gi Mioi Mapanna Sapon Cap Hompuma Thoida Haptuna Puramba heroin gram Chatrek Nimpu Phagat Pangam Kibagaloina Makoina Tongduna Lakpa Laibata Riba Bolero Camper Amasu Phagat Pangam Kre Hairi Heroin ga konana pharba Mioi Singim Mathakta Aizol Police na Narcotic Drugs and Psychotropic Substance NDPS Act 1985 ki Section 21C Panduna case ama register tawkre hairi Ngasi ayu pung tara rom tarakpada Assam gi Jorat Air Force Station da Indian Air Force IAF ki AN-32 transport aircraft ama crash tawduna mai sakpagi thodokta aircraft asigi squadron leader yauna aircraft asida tonglakpa crew member manga laikhidre hairi thodok aduda laikhidraba sing adudi squadron leader Prasant Singh flight lieutenant Subham Kumar Sergeant Jitendra Sharma Agnivir Vayu Kemaram Kumawat amasung Agnivir Vayu Dhanis Alam Singh ni hairi Thodok asigi matangda ahan boina phangba pau amagi matung ina ngasi ayuk Assamgi Jorat Air Force Station asida AN-32 asina landing tawnaba honabada aircraft asi crash tawduna mai chakhibani Thodok asi hek thokpaga emergency response team sangsilaktuna mai chakpa kanbagi thabak paikhatuna situation adu control tawnaba honaki hairi aircraft adu mataw karamna kai khibano haibagi chap chaba khangba ngamdri amadi crash tawba aduda mioi kaya siba amasung sokhibano haibadusu hauzik phawbugi oina khangba ngamdri hairi Pikliba angang sing thabak suanduna paisa talhanbagi mahuta makoi sing asi school singda mahai masing tamhanduna chauna ba yok khatpiba mathau tai haina Chief Minister Yumnam Khemchan Singna World Day Against Child Labor 2026 ka mari leinana phongdorakli sahi asigi oina World Day Against Child Labor 2026 asi malem sinba thungna Red Card to Child Labor Fair Play for Children Decent Work for Adult haiba thimda pangthoknari numit asiga mari leinana CM Khemchan Singna makhatana hairuduna numit asina aikoi pumnamakta ningsinghali madudi angang singda quality education ga loinana atai kudong sabasing sungsoi choidana phanghangadabani hai ri CM na mahaki Facebook ta thagatpa post amada mahangna hai aikoi punna tunggi yumbi sing sem na bagidamak angang khudingmak lairik tamhangadabani sana hangadabani amasung masak naiba mioi amamam oinaba sinbigadabani hairi Manipur state ki oina child labor gi matangda research tawbada informal oina hon hazardous sector sing maru oina domestic service hotel sing restaurant sing amasung local shop sing da thabak suhan bagi khudam sing phangli masigi maru oiba maramdi lairaba lairik laisu matik chana haitaba amasung migration sing na thoghanbani hairi Child labor tawbagi case sing ase maruoina Imphal West amasung Imphal East singdana khwaidagi yamna thengnai masigi makhatabda Bisnupur Senapati amasung Thobal district singdasu leiri working children sing ase maruoina domestic helper sing oina street vendor singda gari gi handyman sing oina amasung apikpa repair workshop singda mateng pangna ba thabak sing tohalli hairi
Manipur state ki oina child labor tawwa haibasi samaj asida maheurol dagi hauna satladuna lakhiba maramna haujik child labor tawriba angang sing ase ayambana lairiba imung manung amasung migrant family singi angang singna anambani hairi amaromda child and adolescent labor prohibition and regulation act ase state asida su sanaba maramna act asigi provision gi matung inna chahi tara mari gi makhada lairiba angang sing thabak suhanduna paisa talhanba yade aduga chahi tara mari dagi tara nipan phawgi manungda lairiba angang sing bo lingkhatuna thamliba hazardous oiba factory sing natraga kolkar khana singda thabak suhanbada athingba thamli hairiba chahi nauriba angang sing asibo thabak suhaliba singi mathakta yamdrabada tha ahum jail da thamba amasung fine oina lupa lising tara phawba thihanba yai hairi angang singbu thabak suhanba thingnabagi damang state asigi social welfare department Manipur Commission for Protection of Child Rights singna state asigi tonga mafam singda chatuna survey chatuna exploited tawraba angang sing rescue tawba masak khangdokpa amasung monitor tawbagi thabak sing leptuna paikhatuna lakli state asigi oina su government of India gi pencil portal sizinaduna child protection legislation tawnabagi dama complaint sing mai pakna track sing tawbagi thabak paikhatli hairi exploit tawrambadagi rescue tawraba angang sing child welfare committee gi khuthangda Ministry of Women and Child Development gi makhada makhoibu care lobiba rehabilitation skill development sing gi khudong chaba sing phangali hairi Awang Nongpok Bharat ki state nipana region asidagi thau amasung natural gas sing exploration tawba amadi kolkar khana sing saukhat hanbaga mari leinaba sing maru oina connectivity tourism amasung human development sing puraknaba akhanaba road map ama thambinaba NITI ayokna senba ngarang pangthokiba high level meeting da propose tawkhre hairi NITI ayok vice chairman Asok Lahirina Siyar Lauduna Pangthokiba high level meeting aduda Arunachal Pradesh, Assam, Manipur, Meghalaya, Mizoram, Nagaland, Sikkim amasung Tripura state singi chief minister sing saruk yahanbuna North Eastern region asida chawkhat thorang paikhatpada thengnariba challenges sing policy innovation sing amadi growth opportunities singi matangda kupna khanaki hairi mifam aduda Manipur gi chief minister Yumnam Khemchan singna state asigi oina IDP singi rehabilitation amasung reconstruction effort singda focus piduna matam chana housing scheme sing implement tawnaba amadi project sing recovery tawnabagi dama monitoring mechanism sing kangkhat hanba mathau tai haikhe Assam gi chief minister Himanta Biswa Sarmana center Assam amasung Nagaland government singa tripartite agreement sign tawnaduna state asigi chayetnariba border gi mafamda thau amasung gas exploration tawgadoriba asi development gi cooperative model amani haikhe Nagaland gi chief minister Nephew Riona Nagaland state ase thau amasung gas singi potential laiba state ama oibada natuna state asida agriculture amasung infrastructure development singi potential sing laiba asi center financial support pibiduna puthokliba pothok sing asigi market access ohenba tangai phade haikhi Meghalaya gi chief minister Konrad K Sangmana Meghalaya state asigi transformation journey 2032 gi vision leiba maramna awang nongpok Bharat ki state singi marakta afaba mari sing thamduna trade export amasung environment sustainability oinaba honaminaba tangai phade amadi vision asigi human development outcome sing amasung saukhat thaurangi thabak sing khumang chawsinna paikhatpa ngamnabagi damang externally added project sing paikhatpa mathau tai haikhi Arunachal Pradesh ki chief minister Prema Khanduna mahaki state ase hydropower singi potential sing laiba maramna state asida skill development amasung capacity building singda investment tawba tangai phade amadi mahaki government asina service delivery amasung grievance redressal Phagathanaba Thaurang Tauri Haikhe Mizoram gi chief minister Lalthumana tourism da focus piraduna state asigi ginger mission da mateng pangbinaba amadi state asida paikhatliba centrally sponsored scheme singda flexibility ohenba taksankhe Sikkim chief minister gi Prem Singh Tamangna Sikkim da tourism
digital infrastructure sing amasung viable air connectivity sing lehenba mathau tai haiduna state asida investment amasung employment hengatnaba Northeast Industrial Development Scheme NEIDS ase makhatana paikhatpinaba dabi tawkhe Tripura gi Chief Minister Manik Sahana Tripura state ase geographically oina border state oiba maramna state asida lalon itik tawbada ahenba mideng thamba amadi connectivity infrastructure sing ningthina thamba mathau tai state asigi oina wa rubber textile pharmaceutical amasung tourism sing asina tungi sakhat lambi oigani haikhi mifam aduda region asigi agriculture healthcare education rural development skill development tourism amasung infrastructure sing sakhatnaba gi matang da su khananaina ki hairi mifam aduda NITI ayok ki maikaidagi northeastern state singi sakhat thorang sing ningthina paikhatnaba pirakhiba suggestion sing central ministry sing amadi department sing galonina soidana honagani haina thajaba pi ki hairi Kuki militant singna matang kuina phajinduna thamluraba matung tamthina hatoklaga hundok piramlaba liangmai naga kunja taruki justice phangalu haina liangmai naga community singna Imphal amasung Nagaland gi Dimapur samnahaliba National Highway 102 da changsilakhiba matam kaktaba blockade ase numit nipani sukhibaga loinana lambi asida pochai puba gari amadi thau puba tanker sing sathok sasen tawbada chawna khudong sadaba mayongna halle hairi liangmai naga kunja taruk si na phangkhibagi matangda miyamna hengalakliba khoisaunaba sing ase government ki mari leinaba authorities singna laksin binaba liangmai naga organization singna pungning singsilakle amaromda government ki statement gi matung innadi Imphal amasung Silchar samnahaliba National Highway 37 da security ki akanba section thoranga loinana lambi asida pochai puba gari chaniga ama chathok chasen tawhankhre hairi lambi asida pochai puba gari sing asoi angam yaudna chathok chasen tawhannabagidama sensitive oiba mafam singda security forces singi ngak senbagi thabak sing kangkhat hankhre hairi National Highway 102 da chathariba blockade asi Kobru Range Liangmai Women's Union na luchingduna tha asigi mangadagi haukhibagi mamang tha Me tarahumdoi da koncha khuyugi liangmai naga kunja taru kuki singna phajinduna thamlaba matung hatoklaga thamlamba thodok asibu yaningdaba utuna chathaba haukhibani naga kunja taru ki asiba hakjang sing phangkhiba asina state asida paksan na maitai amasung naga singna khundariba mafam singda khoisaunaba hengalakibani aduga National Highway 102 gi namdinglong hairiba mafam asida khongjang changsiliba singna strategic point oiduna local volunteers singna mikup nahum singna blockade tawbagi thabak sing asi sathaduna lagli volunteers sing asina hairiba mafam asida gamgi phai amasung kampopi tamna lambi asida lakpa gari sing khamduna pochai pubra haina check tauri adubu private ki gari sing security convoy sing amasung emergency service vehicle sing di athingba yauduna chalhalli essential commodities amasung atai pochai puba gari sing da di athingba sing thamli hairi Manipur Police amasung Central Security Forces singna state asigi tongan ba mafam singda chathakiba operation singda lalholuk ki kedar ani amasung drug lalonba mari phabaga ngongkhre hairi official loiba paugi matung ina Manipur Police amasung Central Security Forces na apunba team amana Imphal West District ki Haibongpokpi maning laikai da chathakiba counter insurgency operation da aina thingkraba lalholuk Revolutionary People's Front RPF ki Lanmi Singlo People's Liberation Army PLA gi nupi kedar ni haiba wahengbam tombi chanu alias Laizilembi chahi kuntaruk haiba nupi asi phaba ngongkhibaga loinana mangondagi mobile phone ama phagatpa ngongkhre hairi Security Forces singna Bisnupur District ki Nambol Sabal Lekai da chathakiba search operation amada aina thingkraba lalolo Kanglaipak Communist Party taibangan bagi kedar ni haiba laimapokpam lemba sing Alice Salamba chahi kunmathoi hairiba mioi asi phaba ngongkhre hairi amaromda
Assam Rifles amasung Thobal Police Commando gi apunba team amana Kaksing Police Station gi manung chanba Purna Haitupokpi area da intelligence na pirakpa report amagi matung ina sathakiba thi bahumagi thabak singda masing yamlaba khuchu khulai amadi atai polam sing phagat pangamkhre hairi security forces singna phagalaba polam sing adudi US na saba .32 pistol amadi Maru Mari single barrel breeze loading SBBL gun ani detonator ani AK series round tarataret SLR Maru Taranipan .303 rifles ke Maru Kunmapan Insas Maru Ahum Striker Spring Tear Smoke Cell ani KCP logo sticker taranithoi B-port ama bulletproof plate taranithoi bulletproof fiber plate ani helmet ani bulletproof jacket ama combat shirt Hompu combat pen Yankai taret combat jacket ani combat cap taranipan combat suit nipan combat belt kulhumdoi amasung MP manga sling amani hairi Khuchu khulai nongmai maru amadi atai polam sing makha taba investigation tawna bagidamak Hairok police station da khusin nakhre hairi Naga Political Organization Tareki Apunba Body Naga National Political Group NNPG na Center Assam amasung Nagaland Government singa tripartite agreement sign tawna Assam amasung Nagaland State anigi chayet nabada leiriba border paringda thau amasung natural gas sing lokthok nabagidamak paikhat khiba khongthang adubu akanba mawongda yaningdaba phongdoladuna mafam asida thau amasung natural gas sing lokthokpagi thabak sing asi naga sing achauba issue ama oiriba Indo Naga political settlement asigi waroisan puraktriba phawba pangthokpa yaroi haina akanba wafam sing thamlakli working committee of the Naga National Political Group NNPG na hai inkomja lising ani taratareta center ga tawna khiba agreement gi matung ina center amasung Naga gi marakta karigumba formal oiba settlement ama Purakringai manuda Nagagi area singda laiba natural resource sing explore tawba asina santi puraknaba yanakhiba sing violate tawrakpa yai hairi NNPG gi objection asi hawkhiba yumchakai sanumita Union Home Minister Amit Shah yauna Center Assam amasung Nagaland gi Chief Minister singna Memorandum of Understanding MOU ama sign tawna Assam amasung Nagaland State anigi tainabada lairiba thau amasung natural gas sing exploration amasung extraction tawnaba khongthang paikhatpada yanakhi NNPG na makhatardura Nagagi lamda political settlement asi officially oina puraktriba makhai national natraga international company singna crude petroleum sing lokthokpa yaroi hairaduna karigumba matam sangna namsinduna thamliba Naga political issue asi nathairam laga oil extraction gi khongthang paikhaliba asi Naga singi right amasung interest sing mirai bibani haina lawi hairi center Assam amasung Nagaland state singa sign tawna khiba agreement aduda Nagaland amasung Assam ani asigi revenue sharing arrangement ni haina palliba asi thau amasung natural gas sing lokthokadawriba mafam sing asi historically amasung legally oina Naga homeland gi manungda leiba lamsing ni hairi Panbayai Working Committee of the NNPG asida Naga political group taret yauri aduga group asi inkumja lising ani tarataret ki November taratareta center ga Naga political settlement ga mari lenana agreed position agreement sign tawna khiba laikre group asina National Socialist Council of Nagaland Isak Muiba NSN IM ga parallel oina center government ga peace talk ta saruk yariba group amani Kuki militant singna mamang tha me tarahumduida konsa khulgi liang mai Naga kunja taruk phakraba matung tamthina otnairaba matung matup kaktuna hatok laga langthoktuna thamlaba thodok adubu akanba mawongda condemn tawbaga loinana the All Manipur Christian Organization amkona thodok adu yamna chawkhattaba minungsi yawdaba thawongni hairaduna thodok adugi justice khudakta pigadabani hairi
थौदोक असिगा मरी लेना लमदम असिदा पाक सन्ना नुंगाइतबा फोंदोंनरक्लिबा असिदा अमकोसु सरुक यारी हायरदुना लैखिद्रबा सिंह असि कांगपोपी डिस्ट्रिक्ट की लैलोंग वाइफाई खुलदगी मे 18 फाखिबनी मखोई सिंगी मरक्ता पास्टर अनि अमसुंग डिकॉन अमा यावी मखोई सिंह असि शांति पुरकनबा अमदी मखोई कम्युनिटी सिंगी सेवा तौदुना लाखिबा मियोई सिंगने हायरी लैखिद्रबा सिंगी इमुंग मनुंग सिंगदा कंडोलेंस मेसेज पीरदुना थौदोक असिना क्रिस्टियन कम्युनिटी सिंग अमसुंग जस्टिस ह्यूमैनिटी अमसुंग पीस पांबा मियोई सिंगी थमोइदा अहक्पा ममी अमा ओइना ताहौरगनी हायरी लैखिद्रबा खुंजा सिंह असिबु ओत नैबता नतना मतत मतत कक्तुना हक्सांगी कया सिंह तोंगान तोंगान ताहंदुना थमलंबा थौदोक असि मियोइबना चटकदबा लिचत नते ह्यूमन डिग्निटी सिंह साउना खोंगोइनबनी पॉलिटिकल एथनिक अमसुंग टेरिटोरियल ग्रीवेंस का मरी लेनाबा सिंह मिचम सिंह वायलेंस ओइना चथबना अचुंबा खोंथांग नते वायलेंस ओइबा थौंग सिंह असिना मणिपुरदा पुन्ना हिंमिनबा अमसुंग सोशल हार्मोनी दा पुरकपा खक ngamloi hairi thongdok asigi accountability puraknabagidama government of India amasung government of Manipur singna manung mapan naidana marik chumba investigation sing sathaduna chenaba sing athubada phaduna logi matung ina sairak pigadabani amadi vulnerable oina leiriba community singda security gi section thorang lokhotuna ngakpi senbigadabani hairi organization asina Naga community gi member singna thongdok asina maram oiraga tension wangna leiriba sida pungning phathaduna leiriba asi humanity amasung responsibility lei haibadu uthokpani hairi tha sigi taramathoi gi ayuk anganmada kamjong district ki Myanmar ga lonaba Kultu Kuki Kulda Kulai Paiba Group Singna Nongmai Kaptuna Amadi Yummai Thaduna Chathakiba attack aduda church leader ani hatkiba asokapan nanghankiba thogdok sing aduda akanba mongda condemn tawbaga loinana thogdok adu yamna tamthina chathakiba hingsa gi thogdokni hairaduna thogdok aduna security ki situation sauna mayong nariba singi mapham singda aki tujungba hengatla le hairi Kultu Kuki Kulda Chathakiba attack aduda Letmin Lung Haukip Sahi Kuntra Mari Amasung Lungming Thang Haukip Sahi Kuntra Taru Kauba Church Leader Ani Hatkiba Thogdok Asina Pak Sanna Nungaitaba Pokhan Bagaloina Mafam Adugi Civilian Singi Safety Da Hen Nungnang Ba Pokhan Lehairi Mioi Ani Hatuna Chathakiba Thogdok Adu Santi Fat Amasung Communal Harmony Singi Mayokta Chathaba attack ni hairi violence oiba thogdok sing thoghanduna micham niyamda onchinduna chathariba thogdok sing asigi maphamda civilized oiraba society asida leite hairi MLA Kimnio na makhatar duna hai laikhidraba lenminglung haukep ase Kultu Baptist Church ke Gambia Secretary KBC number 17 amasung head deacon oina thabak tawriba misakni aduga Lutmin Thang Haukip asina Gambia Youth Secretary KBC number 17 amasung Church asigi Youth Chairman oiba misakni hairi Laikhidraba singi imung manung singi awabada saruk yari haraduna MLA Kimniona thogdok asigi matangda mari lainaba government gi authorities singna kupna chigatuna senaba sing phaduna chairak pigadabani hairi Ngarang numit yungba matung Churachandpur Police Station gi manung chanba tuibong area da chahi nipal lom da ngariba mahiroi nupi ama school dagi mayumda halakpa matamda district asida yamna kanna chukiba nong na maram oiraga flood thokpagi labida isingi akanba iraina chenthakibadagi thiba khangdana lairi hairi isingi iraina chenthakibadagi thiba khangdana lairiba mahiroi nupi adudi Lamboy Kim Kawi Churachandpur gi Radha Krishnan Foundation School da class 8 tamlibini hairi akanba isingi iraina chenthakibadagi thiba khangdana lairiba nupi macha asibu thinabagi damak laikai gi miyam sing thibagi thabak sing ngarang numidang athengba phawba chathaki hairi operation aduda kuki kanglai lopi KKL D kuki Students Organization KSO Churachandpur amadi local singi volunteer singna Tuitha Turel da Park Sanna Thibagi Thabak Sing Pangthoki Hairi Panbaya Churachandpur District ta Haukiba
नुमित खरनी असिदा अकनबा मोंगदा नोंग चुबना मरम ओइरगा डिस्ट्रिक्ट असिगी मफम कयादा फ्लड थोक्तुना मियामगी पुनसिदा चावना खुदोंग चादबसिंग मायोकना हनखिबगा लोइनना इचावगा मरी लेनबा पामदबा थौदोकसिंग थोक्तुना लैरी हाइरि लोइसलकपदा मरुइबा पाव अमु हन्ना पिजरी Taruki manungda mangagi haksangsing mga kaktuna amadi matat kaktuna hatpani haina imung manungna hairi Manipur police na drug peddler ani phare Manipur Mizoram border dagi drug peddler mapan drug kakona na phare Jorad Air Force Station da aircraft ama crash togduna mai chakre pilot yauna crew member manga leidre Side level muthatuna angang sing mahai masing tamhanba matam oile haina CM Khemchana phongdokre amadi thau sungdoknabagi kol karkhana lingkhatba yauna MANIPURI state singna chawkhat thorang hengatnaba taksingre ISCOM News na sandok saba pungja sipawagi paw matang swaida loisanjare makha taba paw gidamak ISCOM bumiyeng taduna dumak laibiu